Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. From Jali, good afternoon. ELITETV ki test cartoon ni mahau meng tavri so hamna taramok. Chari moro ngasi infala fonga pau se singi cartoon singda cartoonist na kari haning ni ba kari funong ni ba kari wakal khalan ni ba habdu me am thamjage am dal khazage Shanghai Express ki onthok pani da hajda onthok pani da hai ba cartoon sing view yam phajaba asam nokning buju phau ba adum oi bisu ya ponam oidoni adada magi mapuroi bisi gi haji ben khong bani mai ni pisina da khasi lakan da haire takasai Mase ben khong bane riparu din nimita mapan thoning danaba hida ama charu badagi ngasi phau mapan sukthau thau yadre kari upai lena da si sedum nongpo ne khogi republic to ingedi mapan thone ga ya ponte khangjen dori bi horen se masi torok ta bana guli charu wani phagi su oiram bai ade manda ke as cd su gyan ta de hayeng pharaga chana ba vitamin ma piram bagi na yeng musuma tarang chat podo doctor su mapan thok tanaba guli charu re adudagi nan tang kuntarutani kumapan sure ngasi ada amatta khoigi kunipan sure aduna cha khoi mapan tholak tabagi magi matha sabu ne doctor su ko ngauna ai su gyan ta dre sidi hayeng pharaga anda chana vitamin mi ramagi hain nongning bu fauba aduga othokpa su yaba pot rawdab natte mathang de leisina khoi sana leba ki loire dana haibadani loire dana haiba katun ju bari sanabijo ai wari sanabani ani kamai bari sanagida Mori dadi nupi angang tholakna larik tamalu kaina khongjing chakchile haine ana haina ada amasare mai sangsu masana thugai taraga dhapti na wanda thugai ba ngaktani mai dhado kiba maya ama adu anova strategy haiba tare kuki singena strategy nahan rpg caption na kai dawdana maya ama tawrabni adu matungda curfew komtho ingai dudani ngana kai protest ba khoi zum thengnei angang maya am tholaga toroga kupi women organization tholakanda to anton fu maya amaga thamna play card paira phamgi aduni moni ju thugai jaba aduga project da lan marak se like tama phangan view kain tholai si kaina dhapti haidana ajai cartoonist na khanba wakalon doni sida thamai bi yam phajaba adum cartoon ne na thamjage matang da laisna khoi pungna phamgi balo he haibuduni balo he si yeng view mai myam ahal laman jing je sum walking January sanabuni kayan sanagina kari no tawri se khangde kal se ahal laman hana poni matam je ni kari no tawri se khangde kal se na ada am ahal laman sina ire mi na warak pa yadradri line wari line warak pa yadradri angang na wari haidune na si yamna manung da artha chen poni handaki koi kangla gi 24/1/24 Manipur ki puari da dum ek lan I dur le rogadabani kari dong te lengjen manadri do haitana rambai tengol na kouraga khoi kangla ultramang da wasan kiba adu potuni adu da base toragani toreise mina warakpa yadradi line warakpa yadradi angang na warai haidune na adum yam nungai taba potni togyo poto amromda afaba poni Manipur ki chief minister na haiduni khoi ngasi khabar su yawni khoi Manipur ki apun bagi ma purak jail ma purak na bunda phongi ba mi phamni kaina ga sem na ga ngara khoi gi repeating the retreat ke tholom da phongdo ke phom su leiram ni adana sai si da hai sini kai na torise khangde gyal se kal se gyan ta dre matam se gyan ta dre hai ni aduna mina warak pa ya dadi line warak pa ya dadi angang na warai hai tu ne na yamna wahan thok leiba adom ba cartoon ni mathang da leisna khoi hoilan paugi as loire hai tu ni as loire da mayam se khoi nupi mayam ke yo toroga lakpuduni adigi mantri mandol gi mayam sida thabak phangdaba senja thumjagi wa hudokpoi lakpoi khallure ada mayam sina hare madudi ariba wani sarana hadikti tlaiba mayam se leibaki kannaba honaba adum bagi thabak tau haidna mayam sina hajik si adum
achumba lambida puraknabana kanna honariba mayamduni adu thaine ge dum thaw phangdebagi hai lakpa sanda sumda gi wa hudokpa lakpa khallure haibduni maduna taba leibak sigi hobji film sigi matangda lakpaduni madu khenabaduni ol sisu yam phajaba khoi thoramni haidana khoi khoi gi cartoonni haida thamjage mathangda leisina khoi narom thadangi hawa do leirang do na si athra yam cheli khoi khangmura sugar wasun bathoi aigi retirement plan ni sida kya nungai re sena aduna mayang sumali aduna kanano laisi adum makhanba mathau tai adugi khoi gi leiriba ke hetare kuldip singh gi oidoira aduga athra si kaino khangandre mayam phumang haigramina aigi retirement plan ni sida kya nungai re sena yam nungai na leibigi mong ni ye be laisi su khoi mayang gi aton tumaga yekpa mit lawba adugi poni urisi aduna madumoksu oramba aduna mana nungai na potharaga leiba adugi potu oigani haidana khali lalambasu yai aduna sigi posini haji leiba posi aduna sisu wan thok leiba adum cartoon ni na thamjage mathang da leisina khoi Manipur news gi dasani haiduni dasani haid ke haida wasingam bane microphone aduga mana hamuta da aina chonglok disibu BJP dara Congress dara na khoi gi all wines in new bottle na dum lay mayam ji haju lay sakar semi su Congress tagi lakhiba ngaktani adum mix up torogani Congress lay mayam ne changa gaji MLA minister wariba mayam singsu adu potu na te wa ngam da kokthok ki ba mamang so viral chapel lay rodoni BJP ga mun ngam da Congress tagi lakuni na Congress ta bot bi gadem ni haiba adagi koi gi Congress tagi laga koi gi BJP yauba aduna mu Congress ta bot bi gadem ni no sana BJP da ulta duni BJP degi la Congress jawba aduna mu BJP da vote pi tamni wa ngang muda madugi viral oibusu leiba dunia da wa ngang ka ma ji kok thokhi ni aisi aina chongli sibu BJP dara Congress tara confuse chalakpudu adai botuni aduga mathang da leisina oi People's Chronicle gini People's Chronicle ki Sunday spoiler na state ya isi khoi gi amnoni mujani mate mnaw su bari chanda bane man hai he is actually a non believer mase mahak se thajani ngai oidabu nu pa ne nobody trusts him anymore kanam ta ma je thaja roi and I am just his follower aduna adu ai je mai matung inba madi oide na adum hai kanano thaja ni ngai oide se adu leire aduni mayam thaja dre koja dre not trustable ni my believer ni nobody trusts him anymore ma kanam thaja roi and I am just his follower adu ju ma ni ngang badu my follower di oidi hai baduni da ona kanano thaja ni ngai oide mahak se hai ji mayam khangabani koina maduda and explain to the Sumam Kange on a Sigidi Dumba ELITETV gi test of cartoon how Matanga solution jere mean Taviri Sumakan Kurum Zabulana Kaninavet Nijeri Pinibisi. Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.